सॉरी, अच्छा नहीं लग रहा है सबको, इसलिए माफ कर दीजिएगा, दोबारा कभी ऐसा नहीं होगा. Hello, Chinamoya, Mayam Pro Poison, Kahana Taram, Ukchiri, Ado, Mayam Namang, a video Tangi Kibado, the Nushi Nushiba comment, Mam, Tobi, Ado Magi video, do, a point a clip, the Laura video, the shame, Kotlia, Katang Mungai Jadabado. Manipur Irang Towling Isiga, Nungai Jadab, the Mukara Ponduk Chavaniaba, the Mayam no more Vigano, Lanas Lopigano, Ado we video makata with the Sigi video city Kariwini and have it done a Sigi video city anymore como social media the Hujimukana Adunu Pidugi video viral sa Paymatung the video Mukan viral sa Lieba Ado give video the Kariwini and have the 14 February Valentine's Day Numita Mayang Nupi Maga Mayang Nupamaga Ahoigi Manipur da Govinda Laishang the Moyani se Valentine's Day Numita Heidi Achopa Kara Kanodane, Pangara Jani, Ado social media, the Tadore, Magi Potodo, Mayam so me Minasi Ado Laisang Amada Asumina, Mayang Amadum Lai Crumba, Corpada Ting Banate, Laisang Habisidi, Laisang Siga Asumina among a soit of Haina de Nadrane. Aquitagi Mayang Moina Halimi, Ado Mas Mogi Makoxiga Yawdraba as a Laisang Siga Changa Carito Baza, Carito Bazadi and Habis Mogi Makuk to a Yawdraba, Asim the Haining Yabako, Ado Manipur Police, Yam Ibung Singna Mayam Punamana Asumana Atumomat the Pakatana Sumana Tawulise. A papa decision of Malawi Senati Mayam I Tagachaninga Yabako Asumina Akogi Laisang Mother Meitei Laisangam the chat lover Asumina Moina Mayang sing Asumina Chalazam Usittaba Adumina Tauriaba Laisang Isiga Sumina among a soita ubase Kayadi Nuaitiaba Ado Atumomatam the Moise Hujik Mogi Dandim Supide Nupiga Nupaga Masana Su Shendok Chere Ado Taminasi बोलो जोर से बिना जान के ऐसा हो गया, सॉरी, अच्छा नहीं लग रहा है सबको, इसलिए माफ कर दीजिएगा, दोबारा कभी ऐसा नहीं होगा. गलती हो गया, मुझसे माफ कर दीजिए सब लोग, दोबारा ऐसा गलती नहीं. No masana su sendok chere ba moi animak lale amuka hana tawraroi hainane athubo matam da phakatana moi se masana lale haije halle ba ado matung manau su amuka hana haidi tawtana ngai tungda amuka sumaina thoktana ngai gi Mayam Punamaksu, Jadi Makai video say, Envy by China, Mayam Punamakpu, share to be, I am the share to be you. Mayang yawrasu, Meitei yawrasu, laisangbu, laisangbu, asiga among a soitona de, Mayang, according to Mayang, as you hear me, lighting Pujato was a to Moisukara come to Asiga Pam Zacarino and a habido, Laisangum the Janga as Manato was it, Obum talk Tiaba. Asikatani hygiening with the ado. Ado video saying video ichana Punamukta Aira Yaningbro and Habido Mayamna Dumkangan Biro, ado Aiwai Krada Lankhiba yawrasu ichana Mayamna Ngakpiyu ado video say Dumlo watching Minerasi ado Yamasing Sumana Nupi Siga Nupasiga Kokatlaga Kanotore Luhombi Eva Luhombi Amaron does a pare Luhombi Sena Asumana Laisang the Changaga Punna Lady Sarapudi, Velentine de Manaidi Sarapudi Asumana Luhombiraga, Mayamna, the Manager, and Inadrana. Do Mayamna dum amogi video se Sumana Luhombagi video Tangat Paiduga Mayamna Nushinu Shiba comment funny comment Krato Tauri Yaboko Yamdum Iminasi Mogi comment se Karikari and High Abdo Mayamna Asigi comment no Nubise Le Shabi Male Ahandi Kara Oide Nubise Ado Mayam Ichino Mayam Punama Hujiki Hauraiba, Ichinao Mayam su Yumpandaba, Ichinao Mayam su Section Biro, Ado Mayang Singsena, Meitei Mandir Sigatalaga, Asuki amna Usittana Habese Asim Diamna Yaningde, Sounding Yaba, Mayamna, Meitei
ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅ ꯍꯥꯏꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠꯇꯅ ꯃꯣꯏꯅ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤ ꯄꯥꯔꯛ ꯂꯩꯔꯤ ꯖꯍꯥ ꯔꯦꯁꯇꯨꯔꯦꯟ ꯂꯩꯔꯤ ꯑꯗꯨꯒ ꯆꯠꯂꯒ ꯃꯅꯥꯏꯔꯣ ꯃꯣꯏꯅ ꯃꯅꯥꯏꯕꯗ ꯊꯤꯡꯗꯦꯕ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯨꯃꯤꯠ ꯃꯅꯥꯏꯔꯤꯃꯦꯅ ꯂꯥꯏꯁꯪ ꯑꯃꯗ ꯆꯪꯉꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯅꯤꯡꯗꯦꯕ ꯃꯣꯏꯁꯤꯗꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯦ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨ ꯎꯁꯤꯠꯇꯅ ꯇꯧꯕꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕꯅꯦꯕ ꯃꯊꯪꯒꯤ ꯀꯃꯦꯟꯗꯅ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯗꯒꯤ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯑꯣꯏꯈ꯭ꯔꯕ ꯑꯣꯍꯣ ꯑꯃꯔꯣꯝꯗꯗꯤ ꯋꯥꯏ ꯁꯪꯉꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯥꯏꯁꯪꯗ ꯊꯣꯛꯑꯒ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯃꯅꯥꯏꯗꯒꯤ ꯁꯔꯨꯛ ꯄꯩꯁꯥ ꯈꯔꯆ ꯇꯧꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯕꯤꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯑꯗꯨꯝ ꯃꯅꯥꯏꯅ ꯂꯩꯖꯔꯅꯤ ꯅꯦꯛꯁꯀꯤ ꯀꯃꯦꯟꯗꯅ ꯍꯧꯔꯛꯏꯕ ꯏꯅꯥꯎꯁꯤꯡ ꯏꯎꯄꯥꯁꯤꯡ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯅꯦꯛꯁ ꯏꯌꯔꯒꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯎꯔꯦꯗꯅ ꯑꯁꯤꯅꯤ ꯅꯦꯛꯁꯀꯤ ꯀꯃꯦꯟꯗꯤ ꯔꯤꯌꯦꯛꯁꯟ ꯑꯣꯐ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯗꯒꯤ ꯑꯥꯐꯇꯔ ꯗ ꯃꯦꯔꯤꯠ ꯂꯥꯏꯐ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯑꯣꯏꯈꯔꯦ ꯑꯁꯤꯅꯤ ꯃꯣꯏꯒꯤ ꯅ꯭ꯌꯨ ꯃꯦꯔꯤꯠ ꯀꯄꯜ ꯑꯗꯩꯗꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯥꯏꯅꯤꯡꯉꯦꯕ ꯃꯣꯏꯗꯗꯤ ꯂꯥꯏꯁꯪꯗ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯤꯔꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ ꯀꯃꯦꯟꯇꯅ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯄ꯭ꯂꯁ ꯃꯦꯔꯦꯖ ꯑꯁꯤꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯩꯁꯥꯁꯨ ꯇꯤꯡꯍꯧꯗ꯭ꯔꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯨꯃꯤꯠꯁꯨ ꯃꯅꯥꯏꯔꯦ ꯑꯗꯨꯒꯤꯗꯤ ꯂꯨꯍꯣꯡꯕꯤꯔꯦ ꯄꯩꯁꯥꯁꯨ ꯇꯤꯡꯍꯧꯗ꯭ꯔꯦ ꯑꯁꯤꯅ ꯀꯥꯟꯅꯗ꯭ꯔꯥ ꯃꯤ ꯃꯃꯥꯡꯗ ꯇꯧꯒꯗꯕꯅꯤ ꯑꯐꯕ ꯁꯥꯁꯇꯤꯅꯤ ꯃꯣꯏꯗ ꯄꯤꯔꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯉꯤ ꯁꯥꯁꯇꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯥꯏꯁꯪ ꯑꯃꯗ ꯆꯪꯉꯒ ꯑꯁꯨꯃꯥꯏꯅ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯖꯥꯇꯤꯕꯨ ꯑꯣꯏꯔꯁꯨ ꯂꯥꯏꯁꯪ ꯍꯥꯏꯕ ꯂꯥꯏꯁꯪꯁꯤꯒꯗꯤ ꯑꯁꯨꯃꯥꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯅꯗꯦ ꯃꯣꯏꯁꯤ ꯏꯉꯥꯡ ꯃꯆꯥ ꯃꯥꯟꯗꯦ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡ ꯌꯦꯡꯕꯤꯌꯣ ꯑꯁꯤꯒꯕꯨ ꯏꯉꯥꯡ ꯃꯆꯥ ꯃꯥꯟꯕ꯭ꯔꯕ ꯏꯉꯥꯡ ꯃꯆꯥ ꯃꯥꯟꯗꯦ ꯃꯣꯏꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯑꯣꯏꯅꯦꯕ ꯆꯍꯤ 35-36 ꯑꯗꯨꯒꯤ 10ꯒꯤ ꯃꯅꯨꯡꯒꯤ ꯏꯉꯥꯡꯁꯤꯡ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯆꯍꯤ ꯀꯝꯁꯦ ꯀꯝ ꯃꯣꯏꯁꯦ 25 to 30 ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯃꯤꯁꯤꯗꯤ ꯑꯈꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯦꯕ ꯃꯣꯏ ꯃꯀꯣꯛꯁꯤꯒ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯃꯅꯥꯏꯕꯒꯤ ꯆꯠꯄ ꯍꯣꯠꯅꯕꯗ ꯃꯣꯏꯒꯤ ꯃꯀꯣꯛꯁꯤꯒ ꯂꯥꯏꯁꯪꯅꯦꯅ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤꯒ ꯍꯧꯖꯤꯛ ꯀꯔꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇ ꯑꯁꯨꯛ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯇꯝꯁꯤꯒ ꯃꯣꯏ ꯑꯀꯤ ꯑꯅꯥꯏꯒ ꯅꯥꯏꯗ ꯍꯩꯒꯤ ꯂꯥꯏꯁꯪꯁꯤꯒꯗꯤ ꯃꯣꯏ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯀ ꯍꯥꯏꯅ ꯈꯟꯗꯅ ꯆꯪꯉꯒ ꯇꯧꯔꯨꯕ ꯖꯥꯠꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯑꯐꯕ ꯗꯟꯗꯤꯅꯤ ꯃꯣꯏꯗ ꯄꯤꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯗꯅꯕꯒꯤ ꯑꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯨꯃꯤꯠ ꯃꯅꯥꯏꯕ ꯂꯣꯏꯔꯒ ネクスト ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯔꯦ ꯑꯁꯤꯅ ꯌꯥꯝꯅ ꯐꯩ ꯑꯗꯣ 이치로 ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯅꯀꯣ ꯌꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯈꯤꯇꯪ ꯌꯥꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯩꯇꯩꯗ ꯑꯣꯏꯕ ꯅꯠꯇꯕꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯂꯩꯗꯅ ꯂꯥꯏꯁꯪ ꯍꯥꯏꯕ ꯂꯥꯏꯁꯪꯁꯤꯗꯤ ꯑꯁꯨꯝꯕ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯅꯗꯦ ꯅꯠꯇ꯭ꯔꯅꯦ ꯍꯤꯟꯗꯨꯕꯨ ꯑꯣꯏꯔꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟꯕꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯖꯍꯥ ꯂꯥꯏꯁꯪ ꯍꯥꯏꯕꯁꯤꯒꯗꯤ ꯑꯃꯥꯡ ꯑꯁꯣꯏꯗ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯣ ꯃꯌꯥꯡꯁꯤꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯁꯤꯒ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯅꯤꯡꯗꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯌꯥꯡ ꯃꯣꯏꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯣꯏꯁꯨ ꯌꯥꯅꯤꯡꯒꯗ꯭ꯔꯕ ꯌꯥꯅꯤꯡꯉꯣꯏꯑꯕ ꯑꯗꯨꯅꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯂꯒ ꯑꯁꯨꯃꯥꯏꯅ ꯗꯟꯗꯤ ꯄꯤꯕꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯗꯟꯗꯤ ꯑꯃ ꯄꯤꯔꯦ ꯃꯣꯏꯗꯁꯨ ꯃꯥꯡꯖꯍꯧꯗ꯭ꯔꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯃꯅꯥꯏꯗ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯋꯥꯍꯩꯁꯤꯒ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯆꯜꯅꯤ ꯅꯅꯥꯎꯅꯤ ꯅꯆꯦꯅꯤ ꯈꯟꯗꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯍꯩꯗ ꯀꯥꯏꯗ ꯁꯣꯏꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ